Namidang asitabu kanano laklibasi. Lalit ka sanahanbigado pakhatbasu phaurakli. Hanjin kaurakpaduda thoktabasu yada lalit hana thoklakli. Sanahanbido kappu bagi mapi taithokna thoklakpada nupa ahum mari sofa kaatuda leplambadudha lalitna. Mayam lakpirisibu kari maramgi. Akhoise CBI dagi lakpani. Lalit hairise somoidoira. CBI dagi lakpani haibaduda lalit ka sanahanbigado yengnei. Aduga lalitna. Kari matangino ibungo hoina laisibo. Koithoroi wasi. Aikoina laise. Yum se ret chathanaba lakpani. Ret tawni hairakpadudani hena pakhatkre sanahanbi hoidi. Adubu karisto haibadi ngamdana lakliba kangbuduna yumdo mathak makha koyat otlaga sel mayam amasu puthoklaktuna pukhatlaga chatki. Lalit ka sanahanbigado kokta khut haptuna lehawi. Kaifaso hairakliba waduda speed kantangna thauduna lakpana mayumda yamna thuna yauraklammi. Sumangda gari khamamaga imungda changai. Nuksaba aina pakhatna halaga noina pregni ga hairadi nungairoi. Nongsabaga tombagi sakpamduda adumak khangba ngamli warisi araiba natte haiba. Tombada hairi. Natai mana karimda hairamdabra singbage. Hairamde tamo. Karaidano mana chalamdoi shiba. Kaka Kumarda phonamda tawshira. Kaifana Kumarda phone tawrai. Kumarsu magi nupiga wari sanaduna leiringaida phone tawrakpaduda magi nupina. Payu moi baba. Ibe malak rahangdogi tawri oiramni. Kumar phone du okhalaga. Hello, Kaifa, kari tawre. Kaka, sanabu lakbro. Laktin hi, kai tawre. Khanari rani noibo. Tawnuni angang aduda. Kumar maram khanglabasu khangdaba saduna hanglai. Kaifana. Kaiso haina kibadi leitida kaka. Kaiso haina dragabu yum thadoga chatpa yabrane. Nangna karigamba asoiba ama soidana tawramgani adunani shaurido matamna asuk yamna phatrakanchida phattanungna thoklabadi kamdawni. Kaifado Kumargi dasu lakde haiduda matha khangsa sabe henkalammi. Phone du thamnari nongsabana lakde hairakbro. Hoi lakde hairi. Karaidana mana chalamdoi shiba. Nati nanga karibu haina kige yumda halakpa pharakdani haiba khaki. Siyong na kaisyo sauroi. Nang sanarimida phone tawraga hangiro. Aini hek hangbado. Karaino, number piro. Nong sabadagi number lauraga sanarimida phone tawri. Somda angang single layminarambi sanarimbi unknown number amadagi phone tawrakpaduda ngaihak paikhattabida lay. Anirak ahumlak tawsilakpadagi kaina thangda okhalaga. Hello? Kana? Sanarimbi natra? Aini, kaifani? Da Kaifa, kari leirage. Sanado yumda aina halakpada leiramdre. Adaga lakbra hangi haidana tawrakpani. Kaino haisiba yumda leiramdre haidi khatnakiba saunakhibaga leibra. Sidadi lakte ma mafamsida amuk phawba lakdribani. Aduna khangamgadaba mande. Da Kaifa asingba hayo. Sanaga khatnakibra kari wahaudagino. Khatnakibadi kaisu leite. Handakse ai thabakni yadabagi yumda kaya halakpa ngamdadana hotel da leibasu yawi. Hospital gi thabak nataba atai kari thabak mi atopada hainingdrasu nakna nakta leiribi Nanggi nupidadi haifam thokbra haina khalli. Da Kaifa hoinadi kaisu leiba wanataba sibu khalamba yai. Ado nupi ai khoidi yam khanjan ganbani. Haujik bu karaiduna leiramdoi sibu mana phone di pairakdro. Ai sumpa khali. Phone chu paidaba sidani. Yam lurisi. Ay amuka tawraga yengkigi. Aduga amuk pau piragi. Asumna phone du thamnari. Hairakliba waduna maram oiraga sanarimbi leitapam khangdaba haidu oirammi. Mana mathasana leibadu uraga homduda leiminabi nupi amana. Sanarimbiya kari haira ino kari tawre. Iche imanabi ama mayumda thiba khangdra haina pau pirakpa. Sida lakbra na hangakpagini. Haima, karamaina tawrino. Maina paduda sauningbagi yum thadoglaga thoklakpa oirambi hai. Ado karaidana mana chalamdoise
mayumnasu sanghandabani. As onthoida matamna asuk phatrakanchida mafam chaba amada leiramadi bai nattadana. Sanarembi nupidugi wadudana hena pakhalaklammi. Yangoi sanagi numberduda tawduna yengi ahanbada pairakte adubu anirak subadadi yangoi sana paikhalai. Sanarembina sana nangbu karaida leirino. Sanarembigi wahangduda yangoi sana sukhanglammi. Sanarembina mayumda leiramdabagi hangnarakpa oiramgani haiba aduna tapna hairei. Nangna pawde bikino ai kaka hoida lei. Sanarembi ai matam khara sida ingna chikna leirage khalli. Kaidonabagino kari haireino da kaifana. Yangoi sanana Sanarembida pau pumnamak tammi. Wari khanglaba tungda Sanarembina sana nangna hairidubu achumbarane. Video dubu asengbane haiba ngamabo. Mina semdok sadoga tharakpa oiramadi kamdauba. Aduga nangna kaidobagi kiraga mai leiraga chendoriba. Wakalse khanpham khangre Sanarembi. Aise nungsibada mithangbi oirureko. Karigino mana asuk chawna ingonda minamise. Yangoi sana nangna phawriba nungaitabada aisu khangi. Ai ahenba wa haireroi. Nangna sina phai haibadu dawro. Nangonda hangakpa thoasu khangdabadu maksa ko Sanarembi. Hoi phari nang mafam chana leiri khangise ayam nungairi. Asumna phone thamnakri. Kaifado Sanarembida amukasu tawshilai. Sanarembido handakti sauninglammi adubu uthoklubadi yadabanina phone do okhalaga hairei. Da kaifa aisu hanjin tawbani adubu pairakte. Nongsabana hairi tudai police station do chachi 24 hour gi manungda lao hairakani. Mana shida chatli dudang hairadi kiyam phani. Adudi hairo ibai nangonda waraudana chatkibabu mafam taglakpa haidudi oithokoini. Namit chima mafam marang amata khangkhidri. Namit humni marini susilakli yangoi sanagi pau khangdaba. Nongsabasu tasingni yum hongdokkibasu ngamdre kaifagi condition china. Kaifado makhoigi kada yangoi sanagi photo do paiduna yengduna leiringai unknown number amana phone tawrakpaduda kanano khanna paikhatli. Hello Mr. Kaifa. Aina thadakriba bo maduna panbadagi hojik yamna kanna awa chaithing nangli haina thai. Hoi nang kanano pangapa nangna yangoi sanada kari nataba pautam sinduna no. Nasana nasagi na khongyan chinjanaba sinkhiba thawrangdunani. Asi haiduna phone do kakri. Aduga WhatsApp ta video do amuk tharei. Kaifa video do uraga maya krak chiksinaduna lei. Chummi mamang thakta Mane yangoi sanabu nungsiba phawdringai lalit ka wari sanakhibaduni. Makhoigi yumda palngakpagi mi ama leiri. Maduna video namsil horaga yangoi sanada palngakpana hana tharakpa oiramgani haiba kaifasu khanglaklammi. Video asigi matangda singdokpadi araibani. Adubu hojik yangoi sana karaida lei haiba khangdabashini luribadi. Nungsabadu changaktuna kaifana imang mangaduna phamaga yenglamliba video do Karino haini yengbada masu sauningakduna kaifagi mamaida khupakna thai. Kaifasu kariso haide mana laluraba amago nongsabana aidina hanbakai khangudi nangde asuk chokhade haibadi. Noi khudingmakna aibu lana khallani haiba I khangi. Adubu nongsaba aina mabu nungsibasidi longnamba amata yaude. Taningdi wadu makha tarakado midi manba Midi natabani nangdi. Nongsaba sauna thoki. Kaifa tumin wa amata haidana lehawi. Nongsaba na sauna kumakpaduda tombana. Tama, kaidorage. Nang sumapam sida kuina leithawrano. Wahai sika khairamaga nongsaba. Magi kadagi luggage tu pairaga wa amata hairamdana thokraga. Magi gari da kakhatkibadu kaifa su mathaktagi urasu makhada kummaga kariso haiba ngamhaudana lehawi. Sanarembido kaithelda pot leiringai magi matungda ahal oirabi nupi amana potyam ama thangduna puraklaga magi manakta lumna thamkibaduda Sanarembi changsinduna Ima poche karai phau pudoino ai pubirage.
Ichana pubirage hairane nungaireda. Sanarimbi potto pubiduna lakminaduna warisu sanai. Karai chatoino imabo. Ahanduna hairakliba lamdu taraga Sanarimbi ahanduda yengai. Ichanu pado mapaga saundarinedana tongana laikri. Aidi mama amani na lapna laikiba ichadusu khandaba ngamdene he. Karigino saunai hairibo ima. Nubi imagi hagdaktani mapana pamde haiba adugini. Sanarimbi hairakliba waduda nongsababu khang urai. Magidamak asi yauna wa phawba ngangnaba leirambasidani. Sanarimbi tarake tauramba mapidu taithoi. Nongsabagi mamanadi khangba natte. Nongsabagi mamadu gari parking phawba thinbiramaga Sanarimbi tumin laklaga lambi matai park oina leiribaduda changlaga phamduna lei. Adumna leiringai mi ama magi manakta phamakpaduda kanano haini yengai. Nongsaba oiduna leirambaduda mapi ira chena munna yengduna lei. Nongsabana kanana kari taure kariginu kaplibade. Aina tari pause asingbra kari pau aigi thamak yumgi ima baba ka khanai hairibase khanade kanana haidana tari ba pauno hojikta dhanuk saba noiki ima ga thengnarame nangde khoi mane haiba kamaina khangiba dhanuk saba ga masak sumani aduga mana hairi address to su dhanuk saba na lai haibe address to ni ima baba na ai khoi ba chauna ba wane yok piraklaga lama khangda thengnabi ai gumbi amagi khanaba haiste achumbra moigi wakhal de achumbra thokriba thodoktuda nangi kari naraldo pumnamak oirasu ima baba khana chainaba thokpadu adu thokhaningdabra adudi nangni inakta leirakanda madadi oitho oroi danuk saba ai siphimani ai khangi nangadu hairakane haiba. Sanarimbi nongsabada munna yengai. Lalit ka sanahanbigadu CBI na ret chathakibagi wakhal wana leiringai. Machanupa nongdre na laiba hotel adudagi phone tawrakpaduda Lalit na wakhalubani. Adubu hairakliba paudu tabaga Lalit kudakta gyan mangduna haitharake tawbaduda sanahanbi na ngaglaga phone do mana amukpai. Sanahanbisu konjel thokna kaptuna hairi. Nate madoran ba pau soidana oigani aigi icha kari su tawba yaroige nakhoi kana kana leige ising glass amata purao asum tawduna Lalit pu mayam changduna laknarami aduga Sanahanbiga magi oiba mi kharaga tawduna nongdrena leiriba mafamduda lai hotel dugi mioi kharaga hospital da chatkre hairakpadagi hospital tamna amuk lai adubu Sanahanbi yaubaga nongdrengi asiba hakchangoina puthoglakpa thengnabadagi Sanahanbisu khudakta gyan manglaga laimaida haitharai ising chaiduna mayam changdana Sanahanbibu gyan tahalami upai leita asiba hakchang puduna mayumda lakpa tarami kaifasu nongdrengi pautai chatabasu yadabana ihai hainingda asibagi thoram yawba laklami Sanahanbi angaubi amagum kaifagi manakta changsilaktuna hairi nangdi thokliba thodokse nungaidaba phauramlon hena na thamoida pelamgani ye kaifa kari sukhumde leiriba miyam alake kaifa kari sukhumde leiriba miyam duna kaifa dalana khanbagi mahut matang matam asidasu Sanahanbi masak lichat halake matang matam asidasu Sanahanbi magi lichat wakhal hongdokpa ngamdre haina mayamna ngangnarami Machanupane lijat lujadraga halake Machanupane lijat lujadraga laina paglakpadagi wakhal laina oidana sizaraga adunini atonbida atonbi haido heksengi porayum kaibini Kumarga Machanupaga sulai adubu Kumar kaifadadi kaurakte karigumba nungaitaba ama laikra haiba kaifa sukhangi adubu mana sukauduna wangang lubangamde Nongdrengi thoram loiramaga mayum halage haina thoglakpada Kumargi yumda yangoi sanamanbi ama leptuna leibadu ubada kaifa thoram bagari du lepaga amuk onthoklaga yengai
ꯍꯟꯗꯛꯃꯨꯛꯇꯤ ꯎꯔꯝꯗꯦ ꯀꯩꯐꯥ ꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯈꯜꯂꯗꯨꯅ ꯒꯥꯔꯤꯗꯣ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯂꯣꯟꯅ ꯊꯧꯈ꯭ꯔꯕ ꯒꯥꯔꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ